Laingakna hanna yengbidabana ka hena fibam sokpadagi miyamna chathok chasin tawbada khudong thiba thoktuna punshi mangba yabagi akiba leiraba IMPHAL-YAIRIPOK lambi thingbagi khongjang makha chathare ngasishu kongba thongkhongdagi kairau bitragi salam faubagi marakta leiriba miyamgi lambi asi thingle All Kongba Road United Club Organization AKRUCO gi mityang makhada chathariba lambi thingbagi khongjang manungda ana ayek Lining Laishon Mai Ising Amadi Essential Service Natana Makal Amatagi Gari Chathandana Lady Maruoina Mairapai Bi Amadi Naha Kaya Thoraktuna Lambi Danga Shishu Uwa Paisinba Tire Mai Thabana Chingba Chathaduna Lambi Thingle Matam Kaktaba Lambi Thingbagi Khongjangda Sarugyarambi Mairapai Bisingna Fongdorakpada IMPHAL-YAIRIPOK Lambi Asi Matam Kuina Sembi Dabana Mishimina Toina Thokpa Lambi Ama Oiribane Asigumba fibam masi yauraba fauba laingakna hanna yengdana ngasi fauba leire mamangda lambi semba haurabani haiduna laikhom lainang yauba kongku khara tharamlaga makhatana lambi semdana lakhebane lambi thingbagi khongjangna miyamda awaba piribane adubo semdriba faubadi lambi asi thingane amaromda lambi thinglaba fauba laingakna hanna yenglaktaba laibak thibane Hayeng fauba laingakna lambi semnabagi thajaba piduna thabak haudrabadi mai ising yauna essential service singsu thingjilagani haina cheksel warol thamnakle Garang dagi sangsal laiba khongjang asida mari leinaba sarkar gina zeida khoi yengjen bide sempi ge natraga sempi roi habagi akaknaba matam su pibide sumaina pida targadi khoi matam kuina sangjalakani aduga sarkar ga mari leinaba aduga mahi loi sangi loimak thingjalakani isingi oiba mari leinaba habase tiki matungina khoi gi akanba khongjang sangjalakani khoi da deadline ama habadi tanga sutagi semba horage habagi wahai eduma habiragadi phai kariguma habirakta targadi ngasi na ngasi ore hayeng dagidi office ki oiro school ki oiro mai gi oiro isingi oiro loi thingjalakani